President amadi ECI da wakat nanaba Delhi da satnakre. Mahiru Singna ILP gi Khongjang makha sathaba hokre. Amasung Kangsu Police Station amadi Laimakong Police Station ngasi sangga naba sem saramba adu lamga sayat naba lai haibadigi lamdam adum gi miyamna yadabadigi sangga khidre. Kurumjari ISTB ki pau miyeng tabiri bapuna makpu taramna oksari ngasigi marueba pau sandokna pizari. Ministry of Home Affairs na Manipur gi Housing Oriba Pibam amadi UN sinamatam kaktaba economic blockage sathariba sinamaram oiduna Nikal pangthokpada khudong sakhiroi haiduna Election Commission of India ECI da Manipur gi taramatu suba assembly election pangthokhidanaba khangalakrai. Masigi matangda ECI gi maikaidagi satcheba January gi tang amada Manipur sarkar da ayiba saror tharakrai. Oregdiba phibam masigi matang dangasi ayuk se Minister Okram Ibobina preside tawduna Congress Legislature Party CLP gi mifam pangthokre. Ayuk ke pung nipan dagi pung tara taramdai fawba mifam pangthokhi. Mifam aduna Ministry of Home Affairs na Manipur gi tara mato suba Assembly election pangthokpa yakhiroi haina ECI da khangalakdiba wafam kupna khanna nainakhi hairi. Mifam aduna tara mato suba Manipur Vidhan Sabha gi mikal matam sana pangthokpinaba Bharat ki President amadi ECI gi lusingba sinda taksin naba warep lauki. Warep adugi matung ina ngasigi mifam adugi tungda Chief Minister Okram Ibobi, Deputy Chief Minister Gaikhangam amadi Minister Singh, MLA Singh Delhi da satnakrai. Hayeng Chief Minister Okram Ibobina lusingduna Bharat ki President Pranab Mukherjee unaduna democracy gi sabsaba wahan thok laihenduna Manipur da matam sana mikal pangthok naba taksin gani hairi. Election Commission of India gi lusingba singsu unaduna Housing Manipur da UN sina sathariba blockade asuna tampaki lamdamda thoina akaiba leitabana taramathoi suba Manipur Vidhan Sabha gi mikhalasi face na pangthokpa yagani haiba wafam yawba mayak singa thamduna matam sana mikal pangthoknaba taksin gani hairi. Amarom ngase CLP gi mifam yawkhiba masak naming takthokningdaba sarkar paibada yawriba miyoi amana Pongdurokpada Manipur gi taramathoi suba Manipur Vidhan Sabha gi mikhal matam sana pangthok Handanaba Honorapa Haibasi NSN IM amadi sarkar pariba BJP ga tasingna mari lainai haibadu mayak senga takle. Housing paliba sarkar asigi matam loraba phawbada mikhal pangthok handana thamlaga makoi gi oiba khudong saba lawnabagi lalong silakpa oigani hairi. Atopa pau amadana thazaba yaba tongan ba sourcing matung ina Manipur ge Governor Dr. Nazma Heptullah na state asida Indian Constitution ge Article 356 ki makhada President rule thambina ba center da recommend tawkhre hairi. Adubu wafamasi Raj Bhavan ge sourcing adi yadabaga loidana asigoma recommendation governor na pikeba laitri hairi. Adumapu Mahosan state amagi governor na state aduda President rule thamnaba center da recommend tabagi thabaksi mahaki staff sing tanaraga tawbanate masa matantana makunna iraga tawbani haina yamna thazaba yaba source amana hairi. Marak sida karigumba Manipur central rule laktuna laidiba popular government asigi mathau mangam punamak satkhiba tarbadi Supreme Court ta ain gi oiba mateng launanaba thawrang punamak paikhatpa haure haina government ki source amana hairi. Amaramda atopa source kharana ISTV news ta phondropagi matung ina housing BJP na lusingba ENDA sarkar na lariba March 9 da loregadaba Tara suba Manipur Legislative Assembly ki matamasi fawa mikhal tawdana satha halaga Assembly ki matam hek loirakpaga Manipur da President rule chalairaga matam khara lereka mikhal pangthokpa yagadra haibigi thawrang amasu khanaramba yai hairi. Adubu thawrang asimakti constitutional body ama odiba Election Commission of India gi quasi judicial power amani jurisdiction gi wamada oigadabana thabak oina pangthokpa lugani haiba wafam su leiri. Maraksira ECI na hayeng Manipur yaudana state marigi election notification thoklaba yai haina Delhi digi phangba source amana phongdorapli. Manipur da ILP sana hannaba bill pass tawnaba atuba matamda Manipur Assembly gi mefam phanggodabani haina JC ILPS ki student wing na JP Women College ki Mahiro Singha punduna ngasi college asi ge gate mamangda khongjam sangsin krai. JC ILPS के स्टूडेंट विंग मियंग मखादा CC हायर सेकेंडरी की Mahiro Singha su ILP sana hanbang ngamdabagi mayokta Chief Minister amasung Deputy Chief Minister gi mitam mai thakre
Student Wing Convener M. Laxman atuba matamda Assembly Famduna ILP ga manaba bill ama pass togadabani haike. Maram amma na pero amma tawala dele exist tawdana kasi bawda ILP bill pass tawda doina apoi assembly ko boi ufam masi laptop se maram organa sesi ILP student wing na kasi ayo si meloina na kasi nga asim kakta badi akan bakal kutan lahuna na mu taksin ba haure am si apoi president media ngai lokok sari Kwa Kaithel dasu JC ILPS student wing na sindana Kaithel Pami Ima Ebel Singh na ILP gi khongjang sangsin ke Kangsu Police Station amadi Laimakong Police Station ngasi sangana basem saram adu lamge sai na balai haibedegi lamdam adum gi miyam na yadabedegi sanga khidre Kangsu Police Station na sei sangabagi invitation card amadi Memorial Stone da Kangpopi district haina tharambadu ganindaba phongdok tuna lamdam adum gi miyam na police station sangaba yaroi haina athingba pk Police na athing madu thugai na ba singda bazar da tiar gas kapke thodok adu da nupi manga amadi nupa ama sopodigi like nakre Thawng asu yanindaba phongdok tuna singda bazar da kadangbam part 1 part 2 Idang Village Fayeng Maira Paibi Kangsup Singkong Maira Paibi Kangsup Siru Maira Paibi amadi Khurkhulgi nupi singa sarkar ge thawambu yaningdaba phongdok tuna wakan mifam chathaki Sarkar na handak district taret naunga lauktholaba matung district boundary semdringaida mafam masida police station amadi SDO office naungna sangaba yaroi haina All Metai Club Organization Manipur gi media coordinator Soibam Ibohalna phongdorokle Mana makata na phongdok kibada hojik police station sariba mafamasi sarkar ge land record ke matung ina Impal West 1 haina leiduna revenue Impal West 1 da thiribani aduga assembly constitution na saitu amadi sangai assembly constitution da constituency da both hadanari sai nari basing asi lekhai tadringai da nauna district sem ge thabak thoram amata paikhat pa yaroi haina phongdoroki confirm tawna yana bisi loidri ma sida segunda conflict situation ge area amada police station amana jaga SDO office ama sangagani na sakana siliba khogi program si khoi yaningdabo phongna khogi mapam jida khundariba kadangbon adigi chiru ireng adi kangsu phayeng adigi khurkhulgi praja sing punjalaga hariba ngasi sangabi program si kan yaningdabo phongla na opos tawni ngasi media gi through da khoi pigening ba message ti laireiba khogi chene yuma phamjing sida district boundary commission sema matungda yanabo sing si yana matungda sangabam thokpa police outpost ogera atraga SDO office ogera punmak tu tawi habsing asigi paliba sarkar asigi nakong yonaba media gi through da appeal tawjari Amaromda Laimakong Police Station su sangagan haina tawramlaga lam sayanaba laibadegi sara khidre lamdam adom gi miyamna lambi thingduna khongjang sangsin krai Laimakong bu Kangpopi district ta hapsinduna police station thamna ba honariba thawong kudak ta hando district boundary sem driba phawba makhal amatagi government ge thabak tharam chathabiga no haina khurkhul gi miyamna lambi thingbagi khongjang sangsin krai Apunba Village Protection Committee ke lamzi makada khurkhul da leba miyam thortuna khongjang sangsin ki Laimakong kul number kuntra ganipan hana semai kendra orambadigi saitu kendra da hatuna Sadar Hills district ta yahun nabo honora kibagi mayukta leiringai da nauna sem kiba Kangpopi district ta hapsin nabo honaba thong yaba ngamloi Revenue Territorial Boundary Sem Diba Phawba Laimakong yauna Impal West District manungda government ke thabak chathaba yaroi government amasigi mayokta ngami haiduna thabak chathaраклabadi maduda thorakpa apa phatagi daipta government pugudabani hairi koina sida Impal West District ki tampaki lamda larga hill village ri haina recognize torga hill ki kana mayam lona bagi tamakta encroach torga masi koi ki Kangpopi district ki area ani haina claim tawasi nage sunu leri misingna suya yaba ngamlo Manipur sarkar na athuwa matamda Impal West District ki boundary Kangpopi district ki boundary ase masi asengba athuba survey tawbiduna onthok pirga masi amda lepiu karima sarkar na ngammi haiduna namna tawge haraklagadi hariba khoigi magi sumgi praja singna makhan makha kaya gi khongjang changchin duna akhoi thingrba honagani UNC na mamang thai kuntraga mathoi ahing nongyai degi government ki office sing tingbagi khongjang sangsil pugi saruk amu oina ngasi Senapati district administration da miyam na thomjin duna thabak thoram sing da apan ba pina ba hona krai district police na akan ba section thorang lakotuna miyam irang adu laksin na batyar gas kapada nupi mari yauna miyoi tare sokle
Tamelong District Headquarter da su UNC gi makada Rongmai Youth Organization na office tingbagi khongjang sangsinki adubu mahi masing ana layang amadi mai ising dadi athing basi komthokhi. United Naga Council UNC na Hauzik Manipur ke National Highway sing dasa thariba matam kaktaba economic blockade ki mayokta BJP ke chapsaba phirep lai haina BJP Manipur Pradesh ke General Secretary Administration ke thau puriba MLA Biswaji na phongdokre Center da lediba BJP ne lusimo saka ge Home Ministry na December ke tang traga nitoida chathariba economic blockade asi Indian Constitution yade masi lepda bani haina official oina cherol ama thokiba asi Center da Congress ke sarkar leiba matamda amukta thokidreba thawungnei Ministry of Sigi Internal Security ge Special Secretary Mahesh Kumar Singla masamak nimit nini infada laktuna economic blockade asina Manipur ge miyam da awaba nanghaliba asi hakthengana yengsin kiba amadi Indian Army ge Chief Darveer Singh Fawa Manipur da lakiba masigi matakta Union Minister of State Home Kiran Rijiju su laktuna hakthenga yengsin kiba asi center gi NDA government na lakula leba thabak sing asina economic blockade ki matangda BJP gi phirep kaya yamna mayek semagi haibadu takle hairi Democratic Student Alliance of Manipur Desam likhat ke ba sahi taraga manga mapung fabe ke tharam ama Imphal ge GM Hall da pangthokre Tharam masida Manipur University ke Center for Myanmar Studies ki Director Professor W Navakumar Cultural Activist Ningthauza Lancha KSO Imphal Branch ke Joint Secretary J Khongsaina Dais da famdana saruk yakhe Mabu Kumon asig mari renan de samna mamang dige satharakpa mega donation camp ke saruk ama oina mahairoi yauna tongan ba civil society lusingba singda i dan tonaki desamna makoi ge foundation day nimita oza singda akanana piba chingu maichou khongnang thaba award oza mari da kusinaki Lamlai High School ge Hindi graduate teacher Yumnam Tomba Nambol Higher Secondary ge vice principal Dr Arambam Sana Tomba Tagel Mapal Primary School ge head mistress in Sanskritism Kiran Baladevi Amadi Sacred Heart Higher Secondary School Kurai ge vice principal Thaudam Suniti Balada Desam ge Makari ge sel Lengan P amadi citation kusin naki Professor W Navakumar ngasi Manipur da khundari ba tongan ba jati singi marakta khaibung tabigi mami lak deba asi aikoina haujik tamle balarik asigi mahine bigdeb angang singda Manipur asi sing amasung tam ani thokna khaidoktuna larik tambiri masina angang singda Manipur asi ani thona uhalliba wakalon asi aran bani Kondaminari ba jati singi marakta amana amagi cultural history mayak singna syllabus haptun ozas singna angang singda tambimatam oire Zati singi marakta punna sakhot minabagi mami laitabana zati singa sigi marakta asoba mukna ba lakpani masi kongana ba punna sakhot minana ba khona ba matam oire haike Kangla Tombi Gram Panchayat ke Pradhan Upa Pradhan amadi ward member ahum Congress ta yaukre ngasi makoi bo okpagi thalam ama sengmai kendagi MLA KS Devendra gi yumda pangthokre ngasi sanglakhraba makoi manga adudi Kangla Tombi Gram Panchayat ke Pradhan Sivakumar Basnet Upa Pradhan Mina Bista ward member Deepa Thapa KS Sarat amadi Homa Uparitani MLA gi Michael Digi makoi manga da kudol pidun ikai khumnam utki Pradhan Sivakumar na MLA KS Devendra na kendra asida paikhat leba sakot tharang ge thabak amadi Congress party na leba ke lawriba thaudang asida thajaduna Congress ta yawrakpani makoi ba BJP de yawre haina mamang da phong ki wafam adu makoi masak khangdana kanaru makharana lana sandokpani haike MLA KS Devendra na kendra asigi mafam kharada koilas masak udana lakhiba mafam sing haukiba sahi manga asida koilas thaduna ningchi jana lambi sembege thabak kaya loisin krai Sada Maudadi lambi thong sembagi thabak losilakle hospital ani pungkunga mari service tohon mangamkre power supply somatic chan miyam da phangali kariguma mathangi election mahapu amuk khana miyam ga seba tabang ngamalabdi thangana ba ising mahima sing lamda ahina miyang thamdana sakot hanaba konagani haiki Manipur National Democratic Front ki Senior Vice President Bijoy Koizam Front asigi Working President oina Core Committee na hapkre Vice President ke Khagendrabu Bijoy Koizam ge mahutta Senior Vice President oina hapkre pau ki marakta na aten break ama High up in the bright blue sky spread proudly our school flag fly we all are side, for we work in joy, learn with
ꯊꯣꯛꯂꯛꯄꯗꯒꯤ ꯀꯨꯆꯨ ꯁꯦꯡꯉꯛꯇꯕ, ꯍꯛꯆꯥꯡ ꯆꯣꯛꯊꯔꯛꯄ, ꯇꯨꯝꯕ ꯆꯥꯕ ꯌꯥꯔꯛꯇꯕ, ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯖꯣꯂꯤꯞ ꯁꯥꯏꯔꯞ ꯑꯃꯁꯨꯡ ꯖꯣꯂꯤꯞ ꯀꯦꯞꯁꯨꯜꯕꯨ ꯆꯥꯡꯗꯝꯅ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ Central Dental Clinic Uripok Lai Khurembi Leirakta Lakuna Adongi Yagi Nungaitaba-sing check tobiyu. Digital Akhangahe Doctor amati nurse matik chana leiraba patient singi yamna khudong charaba mafam amani. Open Monday dagina Saturday fawba 6:30 to 5:30 p.m. Sunday gi oina 6:30 dagina Miyam ki nuwairaba pausal mathang da domna Delhi chatpada look active hospitality services na miyam da air conditioned rooms ethnic cuisine amasung taxi ki khudong chaba tham. Please contact 0999905. Look at these hospitality services. Assurance redefined. Prime Minister Kausal Vikas Yojana ki makhada leba free the computer training pinanaba center ama Honorable MP Sri Prahlad Singh Patel na hokiba December ki tang tara da singjamai singa makha tomal lerakta sanga biramle. BJP ki intending candidate oiribi Mahila Morcha ki secretary Pukhrambam Ongbi Iro Sonina di Manipur Prajamiyam da kanasida ayuki pung tara dagi ani fawbada lengbirakuna akupa marol khangmiraba yagan. Break tungda makataba pau pizari. Ngasi fabada Jiribamda thau amadi pot jaba gari panduna lerekpa masing sani panyangkhayam sure. Amaramda ngasi Imphaldagi ahama gari sing escort ka loinana numidang wairam Jiribamda thumkhre. Gari sing adugi manungda oil tanker sama kunga taret LPG nipuga mapan amadi tongan tongamda gari sama kuntraga taret yauri. Hayeng escort sing asina Jiribamdagi pot chay yaba gari sing Imphal romda putorak lagani hairi. Kurai Kendra ke manung sana Moirang Kampudagi Faknung Pava kilometer taret makai khara hena Sangmalambi Kolas Thabal Loeraba Matung Tha Fadringai da Kairak Padigi Miyamna Wakalabasu Tabi Dabadagi Kurai Kendra da Mirap Ogadaba BJP Manipur Pradesh ke Secretary Susindrona Yangsin Krai Yangshin Badu da Uful Matakta Kolas Thajin Badigi Kairaba Mafam Sing Amukana Lambi Samjil Lamba Tengaraki Susindrona Asigumba Miyam ge Lantum Pongna Matpagi Thabak Contractor Singna Tathabada Kendra Mapi Mapa Oriba Amadi Department ke Makok Thongba Singna Khangsinadana Laibashi Laibak Tibani Makusu Loktunaba Ashida Yaurabra Haibasi Miyama Singnaba Faure Hidamasigi Matangda Mailenaba Ministry da Sey Thaduna Wakalagani Haiki Hanjan complaint tawro bhauta adagi khabar da amasung mari lenaba authority da yengsan biona khabar da kagas ta ha bhauta akhogi PMJSY ki chief engineer si contract sida masa yaurabra haibagi chingnaba se akhoi chapchana pongi lei Nongren Sinung Ko Gram Panchayat Ward number 1 ge member Kundong Mayum Komdon CPI Thadokchuna Congress da yaukre mak wo okpagi thoram ama nongada thongkhongda pangthokre Home Department ki makhada leiriba Home Guard personnel sing January 3 gi makhal makha kaya ge khongjang sangsin na bawarep lokre ngasi lampeda leba headquarters da All Manipur Home Guard Employees Welfare Association na sinduna pangthokkiba mifam amana warep asi laukibani Association ke President Y Mangina Supreme Court na lising ni tara manga ge March tara ga matroida Manipur Police personnel sing na phangliba pay salary adu Home Guard sing dasu pige debani haiba rai adu lagliba January 3 fabu gi manungda pidrabadi khongjang sangsinaba warep lobani haiki Manipur Police amana phangba tha amagi tolo to sap jana phanghan gadabani adu so tha ahungi manungda pinaba khana gadabani haiba rai ado thabak oino gonthok piyu haidana Inglisini tara maga April ki tarik nipan degi sum haijadana lakpa sarkar da haijadana lakpa tu thabak oina pangthok piraktaba adu lorina hojik thengari ba Home Guard ki silnau personal jingsina sen thongi awaba phibam imung munung manage tawna ba hona ba maintain tawna ba hona ba da adegi di macha masu lai lai su tamna ba hona ba da thengari ba awaba mayam masina khang bang amuktabdegi dabi esi phangji bawa karam makhan gi dabi matang chathar kadagi haibase election duty puba yaruk tabayai adegi di akoi gi republic day gi yaruk tabayai Kundrapam Kendra ge manung sana pukau khabamna naung saba irema multi purpose community hall Kendra sigi mihusu oriba Manipur Legislative Assembly ge speaker TS Lokesh na sanga kre Tawalmadu da Village Development Committee Pukau Kabangi President S. Ibo Tombi, Kundrapam Gram Pansayat ke Pradhan S. Tombi, Haraurau Tangkham ki Pradhan Hemabati, Pukau Gram Pansayat ke Pradhan Bimota Susarup Yaki.
Indian Youth Congress ki mifamna Prime Minister na sales ana hankidabigi mayokta khongjang sangsin na bawarep laukre Congress baban na pangthok kiba pawgi mifam amada State President Amir Hussein na India gi oina tongan ba numit leptana sathagadaba khongjangda saruk yaduna Manipur su khongjang sangsin gani khongjang asida district level conference BJP gi MP amasung MLA da memorandum pisin ba DC amasung governor gi khuthang da India gi president da memorandum pisin gani state ki thakta khongjang sangsin baga loina January 19 phaba makhal makha kaya gi khongjang sangsin gani haire dabi demand manga thamli ahan bada paisa lokthokpa matamda leiriba athingba se khudaktagi lokthokadamni haiba masigi athingba si thamliba phawada bank account paiba mi singda chada 18% per annum interest oina pigadamni tawada leiriba aidi transaction tawada athingba leiriba sigi charge asi khudak thandukadamni Kuki National Liberation Front Mutalaga UKLF ta March Tokraba Loop Asig Chairman Helun Haukip UKLF na taram na okray Kopi nom Kulda Pangto Kiba Taram Aduda UKLF ke Chairman SS Haukip Kuki Chief Association Sandel KSO Sandel Kuki Women's Unions and Human Rights Sandel Molnoi Area Welfare Committee amadi tongan ba Kul Gining Thosing Su Saruk Yaki Economic Generation and People's Power Harvest and Minister Matagada Youth Amadi Farmers Singi Oiba International Conference Ama Nasidagi Lamyan Masang and the Hokray All Manipur Progressive Farmer Association Sinuna Pangtopa Hodopiki Taramda Dr. Lokendra Arambam Napangdo Kibada Canada Amadi Philippines Ki Delicate Sing Yao Napangto Kiba Conference Asina Lamdamasigi Naharo Sing Amadi Lami Sing Pibam Pagat Hanba Amadi Hena Pagatna Honabada Sauna Kanabu Oigani Haiki Producers, practices, akoi karawai the lady, aduga akoi livelihood na karawai tori, aduga at the same time, anover malim gi oiba sakot pagi ichel ni haidana, yam na globalization gi ichel sida, akoi gi nation state sing sina, magi economy ado, deregulation tok economic laws mayam sing siya, global ga amat to integrate to. English Literary Center Manipur na Sinduna MU Guest House Study Circle ki taram pangthokray taram aduda circle adugi President Professor Khagendra amadi Professor T.S. Ratan Kumar su sarup yaki Economic Blockade Hanseng suna pangalo haina komito mamang laikai kongpal turel mapal da wakam mi pam All Manipur Lupi Marup Kurai Area amadi CPI Kurai Local Council na satakip wakam mi from aduna matam sang na blockade tauduna bi amasu Pangthokte Amaramda Miyam na sana nabatak na nabapolam sing mamalwang layduna siznaringai Kurai Kendagi 3/1 amasung 3/3 da National Food Security Giseng masing suna pangan bidre thawong asi miyam gi hakmat pani hairi asuk yamna waba nang laba tanja asida food security ek giseng asisu masing sudana yeli hairiba 3/1 3/3 wa number 3/1 number 3/3 asida masing suna yen bidra sarkar na miyang su sang bidre athuba madamda cheng masing suna phanghan bidra ba hairiba wari asigi solution afaba yana ba poda ma pura gadi jaraga kurai kendra MLA gi makhanda su haijari Economic Blockade maram oraga oxygen gi award palaire haiduna pai haliba asi tawbidana ba Manipur Oxygen Plant Private Limited ki managing director bamna appeal tawri Moirang Khomda leba plan sig office ta pangthoba pawgi mi from amada mahana Manipur da sahi kun hena sizinaba corner ba oxygen laigani masida kana gumba kharana kudong sabal lauduna mamal hena yonma thengrabadi paw pibiyu aranba tawliba singma thakta action logani haiki ada oxygen award pa kasu leibanate akoina puthokchaiba oxygen capacity ji Manipur gi requirement da yam hena puthokpangame kanagum khana akoi pose atopa wana bagi panic ki situation du yenga advantage lo no ba tawro ban chingna rakpada yaina press meet Manipur gi oina sina requirement phanam hela bog du puthokpangame aduna kanagum bana hana lo namba kanguna su maman hek helak taragadi pau pipiro Lilong Kendra BJP gi mirep onina ba Sheikh Khairudin gi Lilong Singkham makhada leiba yumda mifam amang asi pangthokre
Taram aduda party ge wangaloi CIS Bijoy India Sports Sangh Lilong Mandal ki Vice President Y Kumar Susarup Yake Manipur State Sumangela Council na sinna pangthokpa 32 suba Sumangela ningtha ngasi nini san Tomchen Artist Association gi hiram sida paudam ama Lila asina khuna asida amot pakra dang yawda afa punawo pusenei hai pangda label lisat chatlamba ubuda ingelai ningba kaiki mafam aduda sana yunaibagi thawdo yaningda phongdok lubagidamangta thabatongi mamanaba paikhomana mai ka basinja ki mayaina ingelaibu namduna nupi oibagi ikai khumnaba manghanki ingelaina thawdo adu lethol rabi anaba lairiba apokpa laibak chaw khudong thiba tholokpa yabagi akiba laibana lotna thamki mapabung apamagi matung ina businessman lanchemda ingelai lohongki lohonglaba matungda ingelai naunu pani haina khanglakhi mapuroibda minamba pamdabdagi kokpa ngamlaroidaba saifam ama laire habidi haidoklaga paikhomabudi masak takpa ngamkhide mahakki matawduda lanchemna warawudagi mapunsida yugi mahau tanglaktrabasu yugi ipakta iraknakhi paikhomna mayum halakpada ingelai mahakki mataima oina leirambada langjakhiba kayagi ningamdaba phawkhi mayamana mataimabu inthokpa yugi ipakta iraknaramadu kannabagidamukta mayamada wari pumbaliki Mayai kawa sinjak sizinabasingna tharakpa maigi maisa langlabi ingelaibu mapuraba lanchemna lokhatpana lilagi poloi oikhi lila asi hojik manipur khunaida theneriba amotpasing mayak sengna thenduna takpaga loinana afabu magaida proknab lambi takli adum oinamak libi ingelagi manaw nupi thabaton sakhen ba paikho amasung punjabi macha honi singhaga nungai thokpa punsidagi wakhan tarakpa tangkak yagdabasing mase Maitai Panek Pamjana Lahorabasu, Sizinaba Uttabasina Masimusu, Mikal Anangi. Panamak Oirabasu, Equagi Kuna, Asum Magata Singdun Pubung Amlagataba Lila Habitu Oire, Lila Asi Sangon Sam Sana Mitain Iraga Masamuna Lamjing Lam Takpani, Lila Asi the Lebak Chok Saktam the Nintauranjan, Lanchen Magi Saktam the Bungo Singjang Mai, Sakhen Kai, Lavagi Saktam the Kan the Kurai, Pakomagi Saktam the Dayan the Kaino, Inyalagi Saktam the Sagol Sam Sana Mitai. Thabaton gi saktam dam momon purampa saktam langki sathari ba kumai asi hui lair bagi marup utkeni cameraman nanago loina na paudam jari ba ningthokangam sana jawo mitai ibo yame somali la sanglen Sinduna India ke Prime Minister Odamba Atal Bihari Vajpayee gi Maudraga nintoi suba mapong numi tharam hairok part 2 Thoksom Lekai Community Hall da pangchokre Tharamadu party gi Wangang Loi Okram Joy and Mangi State Education Mahila Morsa gi National Vice President Sumitibala Ningthozam Saruk Yaki BJP Khangba Mandal Nasu Sinduna Tharamasi Tharam Aduda Vice President T.S. Dadumani Khangbo Mandal gi President Tomakuman Kisan Sabagi President S. Ais Razak BJYM Thawal District ke President Sanjoy BJP Landamasi ke Sagna Rabe Boxer MC Mary Kombotra Mathoi Suba Manipur State Assembly ke BJP gi oina seat ministerial candidate Lauthoropa Yai Hariba Pau Yaudaba Mari Makong Samadaba Pau ni haina BJP Manipur Pradesh ke General Secretary na Thadoropa Cherol Amana Khangalakli Hana Pangthori Kadoriba Mikhala Sida Mary Kom gi wafam natna Kanagumi Amatabu seat ministerial candidate Lau Central Amasung State BJP gi Makai Digesu Phongdo Kiba Laiti Hari Infal West ke Manung Sana Lamang Tumhang da Director Mahud ki Pakta Maka da Lilong Nagar Panchayat Ward number 5 ki Councillor Arambam Omila Member Irom Susila Amasung Sunil Nalu Singduna Awareness Kalunana Lamtu Sengdokre Joint Redressal Council Manipur ge Mihut RK Singnalu Singma team Amana Housing New Delhi da Lady Manipur ge Governor Dr. Nazma Heptula ga Minute Kulram Waris Hanaduna State government na tawpham thokpa amadi lakotpham thokpa miyam gi issue amasung problem thon danaba Prime Minister Economic Package amadi National Project ama oriba thawal multi purpose na so laba khunja sing awaba ko hanba economic blockade na miyam da darkar ba pochai sing marang kaina phangriba phangliba pochai singi mamal su kai hena wangba corruption amadi criminal activities thingna ba pramalera scandal fact encounter case na singba kaya general election mamangda miyam khangna action lauhanba free and fair election Prime Minister, Home Minister, Amadi, Donor Minister, Yauna, action Lawanaba Kanagani, Harik Lahari, Amuka Hana at the break ama Luminasi. At a cardiac arrest, we lost hope because we have visited so many hospitals and they were unable to help us. Thankfully, Sky Hospital came to our rescue by not only saving the life of my mother, but also giving her utmost care with the help
gained consciousness and now she is improving. So I'd like to thank Dr. Shyam Kishore and the entire staff of Sky Mobile roaming chatpada incoming free Laibak asigi jingnung manung singda khwaidagi chawba signal coverage lairaba call rate yamna pikpa sopnatagi minute amada paisa kun manga khadana yaraba 339 khatang hadu amadi 1 GB data su pangbiyu. Beneath 100 meters from the Earth's surface, pure, clean and healthy water. Ganesha Coaching Center, the best and the only trusted coaching center in Imphal. Admission open for 11th foundation course for classes 6 to 10, which will be started on 16th January 2017. Our toppers in the SSLs are first Anoli, second position as Lintwedi, third Lilia Nangbam, sixth Mira Sinam, and 21st Bameshore M. Hari Limited. Sweet dreams, hey, hey, hey. Sweet dreams in every way, full of love, joy and more, and love, 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 love. Hey, hey. Sweet Dreams, loungewear for the family. Oza, pain relief ointment. Khwang naba, ok chikpa, tang chikpa, pu naba singbuda sinaba yarba, lipsa putna puthok saba. Oza. For your children, get enrolled to one of the finest schools in Northeast India, UNACO School. Excellence in Education. Temple of Learning School na chahi tara mapung pharakpagi harau tayamba phongdorapaga iroinana mahilai singda kudul khara tamjari. Pre-nursery, nursery, KG gi mingzal sel lagzaroi. Class 1 dagi 8 amadi 11 gi mingzal sel tangkhai thak lagzagani. Class 9, 10 amadi lagzagani. Kudul saba sing asi ataknaba sit khara khakini. Khana wem lekai Kanchipuda leiba Temple of Learning School counter dagi free da form phangdigani. Amukana taram oksari makataba pau pizari station OCMD Riyas kimia makada asad sector bada Maruti Ben amada purapa yungoli thawbal kyangman mayai lekai thong wangmadagini using adu lilong singkhamdagi purapani hairi gas pole hananaba gas cylinder ama pokhairapada pasoi part 2 dagi K Amarjit Koba gas pole yomnami ama sokpadagi hospital dala matroi khara helapada nagama pada thokibani hairi Directorate of Environment Naputopa Manipur Environment All Secretariat Labor Chief Secretary ki Office Member the Pangtupa Tharam Aduda Directorate of Environment ki Director Dr. M. Homeso Nabasande Yauna Atai Makuk Thongba Official Amadi Amzugi President Wangkemsa Samjai Su Sarup Yaki Nodal Officer Sweep Sanapati da District Administration Kangpokpi Amasung Local Body Singa Khusam Naduna Systematic Voters Education and Electoral Participation Campaign Kangpopi Thomas Krana Pangchokre Campaign Asigi Sarukam Oina Aadhar Camp Lem Layangba Signature Campaign Amasung Football Match Pangchoki Layamagi Camp Aduda Punna Lang Tharamge Sarukam Oina Sanakiba Football Match ta Kathel Mambi Youth Association na Kangpopi Youth Union Bu Tribecta Amasinoda Troiki with runners up Tarabat Timda Lupali Singh Taragi Mana Piki Kangpopi District ki Ngamun Khulda Nauna Sahi Lapagi Harau Nungaiba Tharam Kumbul Kisu Tharam Aduda Social Worker M. Kipgen ADC Sadar Hills ki Executive Member Lamkolan Kipgen Koki National Front General Secretary Harun Kipgen Saruk Yaki Nat ki Obazago Isai Kaya Pangtu Pagaloinana Handak ta Haidu Kiba MPSC ki exam da Khalek Laba Pautin Sai Kipgen Su Kudol Potpiduna OK Hauzik Nasigi Sanabagi Pau Lobisi.
ngasi ki sanabagi pauta मीटर तरा की एयर पिस्तौल अमदी एयर राइफल्स कापगी कैम अमा लालिबा तांग तरुक तगी तांग कुन फावबा संगांग नैदा लेबा ब्लॉसम स्कूल इंडोर शूटिंग हॉल दा पांगथोकदोरी हरि थवा याबा माहिरु सिंह सरुप याबा यागनी हरि SWCA na Mari Suba State Level 5 Men A-Side Open Football Tournament की विनर ओइख्रे SWCA Top C5 na सिंधुना वांगोई केंद्र की थौदाम लंपाक्तुंग असि सानकिबा फाइनल मैच ता संगाई प्रो FC बो गोल नेपाल अमदा माइटिबा पिदुना विनर ओइखिबनी लोसनगी थरमदा थोंगकोंग लक्ष्मी म्युनिसिपल की चेयरपर्सन चांदम रेणुबला सरुप यादुना मना मथुम यंथोखी जरीबा मसतरीबा कुंगतरुक सुबा KFC मालिक मेमोरियल फुटबॉल टूर्नामेंट में सानकिबा अनि सुबा क्वार्टर फाइनल लीग मैच ता चिरू स्पोर्टिंग क्लब ना कुकी स्पोर्टिंग क्लब पु गोल मंगा सिनोदा माचिबा पिक्रे हयेंग यूनाइटेड जॉइंट ब्रदर्स अमसुंग इसेल क्लब सानगने TH बी संद्रा सिंह फुटबॉल एकेडमी की निपान सुबा एडिशन के कैलेंडर हौनबी मतुंग इना अनंत कॉन्टिनेंटल होटल दा पांगथोखरे थरम सिदा LDA की डायरेक्टर L बगटोन S कुमार वाइनिंग टेम थरम पुसिंग ओइखी सही असिगे एकेडमी असिदा तोंगान तोंगाम सही कांगलुप की ग्रासरूट फुटबॉलर सिंह अमदी कोचेस सिंह दा कैलेंडर यंथोखी ब्राइटर क्लब अवाम पोसमम कुलेन सिंधुना क्लब असि ग्राउंड टीम तरा तरुन ग्रुप मरी थोन खाइदोक्तुना था सिगे तांग कुनगनि पांदगी जाथरिबा तरागनि थोइ सुबा स्टेट लेवल मेंस विलेज ओपन फुटबॉल टूर्नामेंट की ngasi sanakeba ahan match ta UDO hangang amadi YDC awang posambam kunau goal amam sanaduna draw satkre UDO hangang gi goal adu M beswarjana sanki YDC awang posambam gi goal aduna W rupasandana sanki bani ani suba match sanakeba da PDA sengmaina MFC Maharabibu goal taruk sinoda maitiba PK PDA sengmai gi goal singa du TSTK na goal mari M Toy amadi Kinex na goal amamam sanki makata na sanabagi pau boyaning thobjandagi phangbigani sanabagi makata pa pauda polo nokchupana sagol kangje lop langjing achouba team A na mairapa polo club khoyathongbu maithiba piduna marisuba running trophy state 11 open polo tournament ki final sangkhre ngasi sanakhiba match asida paswai kendra gi hana MLA oiramba sapam kunje kesor nokchupana sagol kangji lop langjing achoubu gi president saurakpam hemanta langjing gram panchayat ki pradhan L Manilan Singh social activist Junanda Khumantem hana DSP oiramba ibom chaning thogjam amadi Western Star Club langjing achoubu gi vice president S Navana Thoroma Pusing oiki nokchupana sagol kangje lop langjing achobana sinduna langjing achoba sports complex ta mamang thagi tang tara mangadagi polo team tara taruk na saruk yaduna sathariba mari suba running trophy 11 open polo tournament ki ngachi sanakhiba ahan ba semi final match ta nokchupana sagol kangje lop langjing achoba team A na mairaba polo club khoyathongbu panjal Nepal amada maithibu piduna final sangkhibani nokchupana sagol kangje lop langjing achoba team A gi mai papagi panjal singadu P Ojit na ani suba amadi ahum super sakar da panjil ahum L atang bana ani suba amadi ahum super sakar da panjil ahum chanki atopa panjil ani duna TS kaubuna ahan ba amadi ani super sakar da sanduna match asi mai pakhibani maithi khiba mairaba polo club khoyathongi amatangare ba panjil adu nanauna mari super sakar da sanki sathariba tournament asigi ani suba semi final match hayeng nungthil pung amata bada nokchupana sagol kangje lop langjing achoba team B amadi khurai polo club ka sanagani Sajing inat kan balup na sinduna sajing kangjebung football ground da mamang thagi tang kunmanga dagi team taramathoi na group ani thok na khaidok tuna sathariba kunipal suba langthapal kendra football tournament ki ngasi sanakhiba ahanba match ta mingle club sajing awang lekai na lisu lilongbu goal ani amada maithiba pikre mingan club sajing awang lekai gi mai papagi goal ani du T Rahul amadi L Khabana match ki nifu mapal suba amadi yankhai tare suba minute sanduna match asi mai pakhibani maiti oraba lisu lilongi amata ngaraba goal adu wai ingona match ki kuntha tare suma minita sanki match asida minkan club sajing awang lekai ki sanaroi wai romesh amadi lisu lilongi wai ingoda center referee na unsporting behavior ki damak yellow card utki tournament asigi ani suba match ki sanakibada MRC sajing mairen khongna SYDOL sajing chingkhong lekai bu goal ama sinoda maiti ba pikre MRC sajing mairen khongi amata ngaraba goal adu KS bedajina match ki taramathoi suba minita sankhibani sathariba tournament asigi hayeng thilpung amaga minute 35 chatpada LSC langthawal amadi LCDC sajing mamang lekai awanga
ahanba match oina sanagani ani suba match nungtil pung ani makai tabada CWC Sajing Mamang Lekai amadi SFC Naran Kunjin Mayai Lekai ga sanagani M Ravisandra Trust Kyangwei na sinduna Kyangwei Ideal High School ground da team tara mangana group mari thokna khaidokuna mamang thagi tang kun mari degi chathariba Nepal Super Star 11 M Ravisandra Memorial Open Football Tournament ki ngasi sanakhiba ahanba match ta Pamuba FC hairokna KMLDO Kyangwei Muslim bu goal ahum anida maithiba pikre Pamuba FC hairoki mai papugi goal singadu Santosna match ki mapal suba tarahumdoi suba madi kuntra 3 suba minita sankhi KMLDO Kyangwei Muslim ki golani duna Shankar amadi Rakesh na match ki taranithoi suba madi kuntra manga suba minita sankhi tournament asigi ani suba match ki sanagadaba DFC awang khunau laktabadagi RFC khamnam leirakna walk over laukre Sathariba tournament asigi hayeng nungtil pung amatabada MSFC haingang amadi LFC Kyangwei ga ahanba match oina sanagani ani suba match nungtil pung ani makai tabada LLK Karam amadi MFC Sengmai ga sanagani Manipur ki hockey masana da international thaki sakna reba sanaroi SS Nilakanta Sharma K Ibungo M Ravisandra TI Sumandevi Opagi thoram Manipur hockey na sinduna Manipur hockey ki president Olympian KSS Thoibagi Singjami Wangma Pukramam Lekai Kongbarota pangthokre thoram masida Olympian KSS Kothajit Manipur hockey ki executive director technical KSS Ibobisak Manipur hockey ki associate vice president Basudar Manipur hockey ki vice president Ganendra Ningombam Manipur hockey ki president Olympian KSS Thoiba amadi senior vice president S Sabitana thoram mapusing oiki International thakta masak naraba sanari singda Manipur hockey ki maikaidagi asamba khudol pursing piduna punging thagotkhi Manipur da football masana hena sakol hanabagi pandamda United Uripok Football Club Uripok Sorbon Tingen na sinduna thamagi waiba first winter grassroots football development coaching class ngasidagi Cultural Development Society Uripok Sorbon Tingen ground da hokre Sahi taruk taranithoi phawgi manungda leiriba pigliba angang nupa masa amadi nipi masa kunthra romda AFCB license holder amadi grassroots leader L Ingam Khuman amadi grassroots leader L Sanjibna tambi takpigani pangthokadoriba coaching asida saruk yagadaba angang singda thorom mapu singna uniform sing yanthoki Makatana ngasigi ay ngasagi pau pangbigani. Ngasigi oikiba ay ngasagi pau da ICAR Lampel Pataki pangba pau gi matung ina ngasigi khwaidagi sakiba degree Celsius kulumdoi dasmik taret khwaidagi ingba degree Celsius Nepal dasmik ahum Nungshita yauba ising manil gisang ayukta sa Maripur Nepal nungtilda sa Nipu oiki Ngasigi nong suki bagisang ahum dasmik taret millimeter ni ECI na taramatu suba Manipur Assembly election pangthok khidanaba khangalapodagi se Minister Ibobi yauna Minister MLA kaya Bharat ki President amadi ECI da wakat nanaba Delhi sanakre Mahiru Singh ILP gi khongjang makha chathaba hokre amasung Kangsu Police Station amadi Lemkong Police Station ngasi sangana basem saramba adu lamge sayat number lai haibadigi lamdam adum gi miyamna yadabadigi sanga khidre ngasigidi ISTB na pijaba paw matang asda loijare miyeng tabiri bapuna makto amukka hanna khulumjari